Mayambu taramno chari ranju chef girida mayambu Ningol Chakouba gi yaifa pauzal pizari Ningol akoina ipam chatpa kanda Ningol Chakouba gi acha athak haw thum mayam ama punai madudai duda rasgulla sisu makhala moina dom yangnei donga sidi akoina yumda mataw karamna rasgulla si sem sige haibado uchagi haiduna puduna lakpa video ni mayamu yeminarasi जी कोई संगम से थांगला से मीडियम फ्लेम दा तो ना ओट पियो मखादा अक्सन दनबा हजे संगम से फजना सौरे ngसागी लेमन दो जूस लौथोगा इसिंग खरा यानजन बिरो अदुगा ना खजी हापिरो ओलो ओलगा हजे संगम से खरा कायवा होरे हजे से संगम से मतुम तासले Azik chumthokpa yarani sudolaba sanam lawbiraga seda haidhabiro sangkom sailon gibado mahi je phajana sumdhabiro haji kon amada ising aingba khal lawbiro aduga seda chamtho asi si akoina ising aingba cham sam darkar ni natragadi horen hawroi ko rasgulla do Azik si phajana sundokpiro koi hose masi yam clean oiba do mat natragana pukama pakpa amada me khaira si phajana akoina khut se yam phajana hamduk si ko si mat pasidi se sumaina me khai biu ko akoina masi adum mahi se sundokpi gadamni mat la mahi sumdoa sumaina mahi se kangna lokthokpi gadamni ko koina masi yam kanna nei basu yade ko aduna tamna chamda nei biraga matum ta san bayarakpa aduga matum ta bada khoi gi gulla se rasgulla se crack chatre haiba matang do aduga koina tokpi gada bani je khoi matum tara yeng si masi yaradra crack chatra brana si hujik chap chare crack chatre yeng biyo se kai dre dana akoina haje apama masingda koi khaido asi adubu se piktak tawsi kai no horen khara chawthoraki dawni na akoi ji gulla se phajana matum tarasi ai je haje gulla tara thohalle ado sidai khaji piktha ba yari haje akoi loire adana gulla mai semna tawrasi liter amagi sing se thangalaga sawan biro akoina ngasai sangom liter ani oigibanina chini cup ani happy gadaba namase sagula kansida sangom tablespoon ani khak hapsan se chini se phajana clear tawthokna ba sina horen amotpa gumba chini di yawram maso se loina mak takhola ga lokthokpa yadoine koina mathapai lokthokkadoine si yengbiyo tawkhat lei se lokthok se ko thosi ji yarabra yengse kotna tap pairaga napli tawbo kan do yadoini ko masi yagiro kitanga boil tawise je khoi elaichi powder do hapsalasi ado elaichi pambi do mi elaichi happy runu ko shukai da bani se elaichi natrasu khogi kebra water normal laibani to happy rasu yai haje khoi mase khar nangjan bahore yarani aduna madi angkana nangjan basu yade uta tap pairaga ka yengbiyo na pra haidana hoji yarani na khalle gise rasgulla se haje amam toina thadaba hobiro kon se koina size se chawloi simram se horen rasgulla se kitang popthora kana chawthora kini ba aduna space to phajana leina na bani akhoi haje makhung kupsalaga mai kanna laikhalaga minute 10 mu koina flame se high flame to thama boil tawrasi haje si yarani phajana yengo size se yam phajana chawthore double loi thore ada ko haje mai se muthatlasi aduga minute manga tang inghan se yam ka hen inghan basu yade yare haje akoi bowl ma da lawtho ase kai gino da yamna ingdhan basu yade sana dum liquid ne ingbaga gula se ne ingbaga chapchana na balawtho ase ko mani yamna ingda haluraga di ko gula ge shape se lum kai gi de ne gula ge shape se picture ka doine ba aje garnish tawrasi saffron se hapsalasi aduga mathakta asaba mahiduna mahijin biro
ai haze amatang lawkhatlaga yenghanjarake kamai togena simte yengbiyo yam soft ore rasgulla se mayai sisu yengbiyo yengo ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯔꯁꯒꯨꯜꯂꯥ ꯀꯃꯥꯏꯅ ꯌꯨꯝꯗ ꯁꯦꯝꯒꯅꯤ ꯍꯥꯏꯕꯗꯨ ꯎꯠꯆꯈ꯭ꯔꯦ ꯑꯗꯨ ꯃꯌꯥꯝꯅ ꯔꯁꯒꯨꯜꯂꯥꯁꯦ ꯑꯃꯨꯛꯇꯪ ꯁꯦꯝꯃꯒ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯏꯄꯥꯝ ꯆꯠꯄ ꯃꯇꯝꯗ ꯄꯨꯗꯨꯅ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯍꯥꯎꯅ ꯌꯥꯝꯅ ꯄꯥꯝꯅꯅ ꯆꯥꯔꯒ ꯑꯗꯣꯝꯕꯨ ꯃꯪꯒꯣꯜ ꯑꯥꯁꯤꯔꯕꯥꯗ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯔꯁꯤ ꯑꯅꯧꯕ ꯔꯦꯁꯤꯄꯤ ꯑꯃꯒ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯈꯨꯔꯨꯝꯖꯔꯤ